Wangoi ACG manung chana laiba Oinam Wangoi amadi paubitekta khundariba maitai pangal singi Eid Al-Fitr ga mari leinana hanagi minister Oinam Lukhoi Singh na chanaba pochei kaya yenthokre ngasigi thawramaduda punna imung chahum gi mathakta pochei yenthokhi thawramaduga mari leinana hanagi minister Oinam Lukhoi Singh na fongdorakpada mamangai dagi laiminaraklaba maitai pangal gi chilenau singi senglaba Eid Al-Fitr ga mari leinana yenthokliba pochei ising asina aikoi masel amatani amadi aikoi hanagumna nungsi chanana laiminari utpani Eid Al-Fitr na lakpada lamdam asida tangdulai tadana lairiba fiba masi hanagumna hanjinba oirasanu haina miyamda appeal tawraki hanadagi su daminaraga mayurondagi laiminaraga singa ba teng amaga pangthok pangsin tawna ban charo rono go yaura sinabugi symbolic oibadugumba oyam amaduga aduna si ahangna pa amna nungairaba chawraba chimali chinau singi Eid Al-Fitr asida mari leinana manipurda amu hanna ing tapwa shanti leiba amaga nungsi janana amaga cooperation pinadana akoi masen amatani ima amatagi machani haibudo koi chigi sang sitna leminarakpa chahi ising ani ahungi history ga saigona lagla koi mo ing tapna leiba chahi ama haibudo festival sina lagla ko sina